ꯍꯤꯌꯥꯏꯅꯨꯅ ꯍꯥꯏꯔꯤꯕꯗꯣ ꯃꯨꯟꯅ ꯇꯥꯕ ꯌꯥꯕ ꯃꯍꯤꯔꯦꯜꯅ ꯇꯥꯔꯦ꯫ ꯉꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯍꯥꯛ ꯍꯤꯌꯥꯏꯅꯨꯗ ꯁꯥꯎꯅꯤꯡꯗꯦ꯫ ꯃꯕꯨꯛꯇ ꯁꯥꯊꯤꯅ ꯆꯤꯡꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯃꯍꯥꯛ ꯄꯣꯛꯂꯤ꯫ ꯑꯗꯨꯅ ꯋꯥꯁꯨ ꯉꯥꯡꯗꯕꯤꯗ ꯃꯍꯤꯔꯦꯜꯗꯣ ꯃꯣꯕꯥꯏꯜꯗꯣ ꯂꯧꯊꯣꯛꯑꯒ ꯀꯣꯜ ꯑꯃ ꯇꯧꯔꯛꯏ꯫ ꯑꯁꯣꯝꯗꯒꯤ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯍꯤꯔꯦꯜꯅ ꯈꯨꯝꯕꯗꯨꯗꯤ ꯍꯤꯌꯥꯏꯅꯨꯅ ꯇꯥꯏ꯫ ꯍꯧꯖꯤꯛ ꯈꯨꯗꯛꯁꯤꯗ ꯂꯥꯛꯀꯅꯤ, ꯈꯤꯇꯪ ꯊꯨꯕꯤꯔꯣ, ꯌꯧꯔꯛꯂꯗꯕꯅꯤ, ꯑꯩꯈꯣꯏꯁꯨ ꯗ꯭ꯌꯨꯇꯤ ꯍꯥꯏꯗꯣꯛꯅꯒꯗꯕ ꯂꯩ꯫ ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯀꯛꯇꯨꯅ ꯊꯝꯂꯛꯂꯤ꯫ ꯃꯍꯤꯔꯦꯜꯅ ꯒꯥꯔꯤꯗꯣ ꯂꯝꯕꯤ ꯑꯣꯟꯅꯅ ꯊꯧꯈꯤꯕꯗꯨꯗ ꯍꯤꯌꯥꯏꯅꯨꯅ ꯍꯥꯏꯔꯤ, ꯀꯗꯣꯝꯗꯅꯣ? ꯊꯕꯛ ꯑꯃ ꯍꯥꯟꯅ ꯍꯥꯏꯗꯣꯛꯂꯨꯈꯤꯁꯤ, ꯀꯨꯏꯔꯣꯏ꯫ ꯅꯪꯒꯤ ꯑꯣꯐꯤꯁꯇꯨꯗꯁꯨ ꯀꯣꯜ ꯇꯧꯊꯣꯛꯈ꯭ꯔꯣ, ꯄꯨꯡꯈꯥꯏꯃꯨꯛꯇꯪ ꯆꯣꯟꯊꯔꯛꯀꯅꯤ ꯍꯥꯏꯔꯣ꯫ ꯑꯁ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯤ, ꯍꯧꯕꯗ ꯉꯥꯏꯔꯤ, ꯂꯥꯏꯊꯣꯛꯑꯦ ꯍꯥꯏꯈꯤꯅꯤ꯫ ꯑꯗꯨ ꯗꯔꯀꯥꯔ ꯇꯥꯗꯦ, ꯇꯧꯔꯁꯨ ꯌꯥꯏ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ, ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ꯫ ꯅꯪꯒꯤ ꯍꯛꯆꯥꯡꯗꯨꯅ ꯃꯔꯨꯅꯤ, ꯁꯤꯗ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯂꯩꯇꯦ꯫ ꯍꯛꯆꯥꯡꯒꯤ ꯋꯥꯐꯝ ꯄꯜꯂꯛꯄꯗꯨꯗ ꯍꯤꯌꯥꯏꯅꯨꯗꯣ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯍꯤꯔꯦꯜꯅ ꯃꯥꯕꯨ ꯀ꯭ꯂꯤꯅꯤꯛ ꯑꯃꯗ ꯄꯨꯔꯛꯂꯒ ꯗꯣꯛꯇꯔꯗꯨꯒ ꯌꯥꯝ ꯀꯨꯞꯅ ꯍꯤꯌꯥꯏꯅꯨ ꯇꯥꯍꯟꯗꯕꯤꯗ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯤꯌꯥꯏꯅꯨꯕꯨ ꯄꯨꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯆꯦꯛꯑꯞ ꯇꯧꯕ, ꯇꯦꯁ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨꯒꯤ ꯃꯣꯕꯥꯏꯜꯗꯣ ꯃꯍꯤꯔꯦꯜꯅ ꯄꯥꯏꯍꯧꯕꯅꯤ꯫ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯁꯔ ꯚꯤꯕꯥꯏꯔꯦꯜ ꯍꯥꯏꯅ ꯊꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯍꯤꯔꯦꯜꯗꯣ ꯄꯥꯏꯔꯨꯔꯤꯁꯤꯔ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯥꯏꯈꯠꯂꯒ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯍꯥꯏꯔꯤ, ꯍꯜꯂꯣ, ꯑꯁꯣꯝꯗꯒꯤ ꯁꯤ ꯍꯤꯌꯥꯏꯅꯨꯒꯤ ꯅꯝꯕꯔ ꯅꯠꯇꯕ꯭ꯔꯥ? ꯃꯥꯅꯦ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯃꯥ ꯑꯣꯐꯤꯁ ꯂꯥꯛꯇꯕꯁꯤꯗ ꯀꯩꯗꯧꯔꯦ ꯍꯪꯒꯦ ꯇꯧꯕꯅꯤ, ꯃꯇꯝꯁꯤ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯁꯨꯝꯗꯧꯕꯅꯤ, ꯃꯍꯥꯛ ꯉꯔꯥꯡꯗꯒꯤ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕꯅꯤ꯫ ꯑꯣꯐꯤꯁꯇ ꯊꯤꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯁꯥꯁꯦ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯤ, ꯂꯣꯏꯔꯒ ꯊꯤꯜꯂꯛꯂꯒꯦ꯫ ꯑꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ꯫ ꯚꯤꯕꯥꯏꯔꯦꯜꯗꯣ ꯊꯝꯈ꯭ꯔꯦ꯫ ꯄꯥꯏꯈꯠꯂꯛꯂꯤꯕ ꯃꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯌꯥꯝ ꯈꯪꯅꯤꯡꯂꯤ, ꯑꯗꯨꯕꯨ ꯃꯗꯨꯃꯛ ꯍꯦꯛ ꯍꯪꯂꯛꯏ ꯍꯥꯏꯕꯗꯤ ꯐꯖꯗꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯍꯧꯔꯦ꯫ ꯁꯣꯝꯗ ꯍꯤꯌꯥꯏꯅꯨꯗꯣ ꯌꯦꯡꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯂꯦ꯫ ꯔꯤꯄꯣꯔꯠꯇꯤ ꯂꯣꯏꯕꯒ ꯍꯥꯏꯔꯛꯂꯒꯦꯁꯨ ꯍꯥꯏꯔꯛꯂꯦ, ꯅꯨꯃꯤꯠ ꯈꯔꯅꯤ ꯆꯪꯒꯅꯤꯁꯨ ꯍꯥꯏꯔꯛꯂꯦ꯫ ꯃꯍꯤꯔꯦꯜꯒ ꯗꯣꯛꯇꯔꯗꯨꯒ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯕꯅꯤ꯫ ꯑꯅꯤꯗꯣ ꯒꯥꯔꯤꯗ ꯑꯃꯨꯛ ꯀꯥꯔꯛꯂꯕꯗ ꯍꯤꯌꯥꯏꯅꯨꯅ ꯍꯪꯂꯛꯏ, ꯀꯔꯤ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯅꯣ? ꯇꯦꯁ ꯃꯌꯥꯝ ꯇꯧꯅꯤꯅ ꯍꯥꯏꯍꯧꯋꯤ꯫ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯔꯛꯂꯁꯅꯤ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏꯁꯤ꯫ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯃꯍꯤꯔꯦꯜꯒꯤ ꯊꯃꯣꯏꯗꯤ ꯅꯤꯛꯂꯕꯅꯤ꯫ ꯍꯤꯌꯥꯏꯅꯨꯕꯨ ꯊꯕꯛ ꯃꯐꯝꯗ ꯊꯅꯝꯂꯒ ꯃꯍꯥꯛ ꯊꯧꯗꯣꯔꯛꯂꯦ꯫ ꯂꯩꯐꯝ ꯁꯨꯛꯈꯪ ꯈꯪꯗ꯭ꯔꯤ꯫ ꯃꯥꯅ ꯉꯁꯥꯏ ꯗꯣꯛꯇꯔꯗ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯒꯥꯔꯤꯗꯣ ꯊꯧꯅ ꯊꯧꯅ ꯈꯜꯂꯤ꯫ ꯗꯣꯛꯇꯔ, ꯑꯩꯅ ꯍꯥꯏꯗꯣꯏꯁꯤ ꯑꯇꯩ ꯅꯠꯇꯦ, ꯀꯔꯤꯒꯨꯝꯕ ꯐꯥꯏꯕꯣꯛ ꯑꯣꯏꯔꯒ ꯑꯃꯅ ꯀꯦꯟꯁꯔ ꯅꯥꯔꯕꯗꯤ ꯑꯇꯣꯞꯄꯗꯨꯁꯨ ꯀꯦꯟꯁꯔ ꯅꯥꯕꯒꯤ ꯆꯥꯡꯁ ꯋꯥꯡꯕ꯭ꯔꯥ ꯁꯤꯅꯤ꯫ ꯗꯣꯛꯇꯔꯗꯨꯅ ꯈꯨꯝꯂꯛꯈꯤꯕꯗꯣ ꯃꯍꯤꯔꯦꯜ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯦꯁꯁꯤ ꯑꯅꯤꯁꯤ ꯍꯥꯏꯐꯦꯠ ꯍꯥꯏꯒꯦ꯫ ꯑꯃꯅ ꯑꯥꯏꯗꯦꯟꯇꯤꯀꯦꯜ ꯇ꯭ꯋꯤꯟꯁ ꯍꯥꯏꯕ ꯑꯃ, ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯅ ꯐꯦꯇꯔꯅꯦꯜ ꯇ꯭ꯋꯤꯟꯁ ꯍꯥꯏꯕ ꯑꯃꯒ ꯂꯩ꯫ ꯑꯍꯥꯟꯕꯒꯤꯁꯤꯗꯅ DNA-ꯁꯤ 100% ꯃꯥꯟꯅꯩ, ꯑꯗꯨꯒ ꯑꯅꯤꯁꯨꯕꯁꯤꯗꯅ 50%ꯅꯤ꯫ ꯑꯍꯥꯟꯕꯒꯤꯁꯤ ꯑꯣꯏꯔꯒꯗꯤ ꯆꯥꯡ ꯁꯥꯊꯤꯅ ꯋꯥꯡꯏ, ꯔꯤꯛꯁ ꯂꯩ꯫ ꯑꯅꯤꯁꯨꯕꯁꯤꯅ ꯆꯥꯡꯁ ꯈꯔ ꯍꯟꯊꯩ, ꯑꯗꯣ ꯐꯦꯃꯤꯂꯤꯗ ꯍꯥꯟꯅꯗꯒꯤ ꯌꯥꯎꯈꯤꯕ ꯑꯣꯏꯔꯒꯗꯤ ꯑꯅꯤꯃꯛꯁꯤꯗ ꯔꯤꯛꯁ ꯋꯥꯡꯏ꯫ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ? ꯇ꯭ꯋꯤꯟꯁ ꯅꯥꯕ ꯌꯥꯎꯕ꯭ꯔꯥ? ꯃꯍꯤꯔꯦꯜꯗꯣ ꯅꯨꯡꯁꯥ ꯁꯣꯔ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯤ, ꯂꯩꯇꯦ ꯗꯣꯛꯇꯔ, ꯁꯨꯝ ꯍꯪꯕꯅꯤ꯫ ꯐꯔꯦ, ꯑꯗꯣ ꯑꯩꯒ ꯂꯥꯛꯃꯤꯟꯅꯖꯔꯤꯕꯁꯤꯒꯤ ꯆꯦꯛ ꯑꯃꯨꯛꯇꯪ ꯇꯧꯊꯣꯛꯄꯤꯌꯨ꯫ ꯃꯁꯥꯗꯗꯤ ꯁꯤꯒꯤ ꯋꯥꯐꯝꯁꯤꯃꯗꯤ ꯄꯟꯕꯤꯔꯨꯅꯨ, ꯆꯨꯝꯅ ꯁꯨꯝ ꯆꯦꯛ ꯇꯧꯕꯅꯤ ꯍꯥꯏꯕꯤꯔꯣ꯫ ꯍꯣꯏ ꯍꯣꯏ, ꯐꯅꯤ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯃꯍꯤꯔꯦꯜ꯫ ꯑꯁꯨꯝꯅ ꯋꯥꯔꯤꯗꯣ ꯁꯥꯈꯤꯕꯅꯤ꯫ ꯃꯍꯤꯔꯦꯜꯗꯤ ꯂꯩꯕ ꯇꯁꯦꯡꯅ ꯌꯥꯗ꯭ꯔꯤ꯫ ꯍꯤꯌꯥꯏꯅꯨꯒ ꯂꯤꯛꯂꯥꯏꯒꯁꯤ ꯃꯔꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯁꯥꯃꯛ ꯂꯤꯛꯂꯥꯏ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯑꯅꯤꯁꯤ ꯐꯥꯏꯕꯣꯛ ꯑꯣꯏꯕ, ꯃꯁꯤ ꯃꯍꯤꯔꯦꯜꯒꯤ ꯆꯞ ꯆꯥꯕ ꯊꯥꯖꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯍꯤꯌꯥꯏꯅꯨꯅ ꯅꯥꯔꯛꯄꯁꯤꯗ ꯃꯍꯥꯛꯅ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯤꯕꯁꯤ꯫ ꯏꯚꯤꯅꯤꯡꯗꯨ ꯍꯤꯌꯥꯏꯅꯨꯒꯤ ꯊꯕꯛ ꯂꯣꯏꯔꯛꯄꯗꯨꯗꯁꯨ ꯃꯍꯥꯛꯅ ꯂꯧꯔꯒ ꯌꯨꯝꯗ ꯊꯤꯜꯂꯝꯂꯦ꯫ ꯒꯦꯠꯇ ꯊꯅꯝꯕꯅꯤ, ꯃꯅꯨꯡꯗ ꯆꯪꯂꯝꯗ꯭ꯔꯤ꯫ ꯃꯊꯪꯗ ꯆꯪꯂꯒꯦ ꯑꯍꯜꯁꯤꯡꯗ ꯁꯥꯎꯔꯅꯨ ꯍꯥꯏꯔꯝꯕꯅꯤ꯫ ꯃꯥ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯁꯥꯎꯁꯨ ꯁꯥꯎꯗꯦ, ꯑꯗꯨꯒ ꯍꯤꯌꯥꯏꯅꯨꯗ ꯁꯞꯄ꯭ꯔꯦꯁ ꯑꯃꯠꯇ ꯇꯧꯗꯦ꯫ ꯑꯁꯨꯝꯅ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨꯒꯤ ꯁꯣꯟꯊꯕ ꯍꯟꯗ꯭ꯔꯤ꯫ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯃꯌꯥꯡꯒ ꯀꯪꯁꯤꯟꯕꯨ ꯍꯦꯛ ꯅꯤꯡꯏ꯫ ꯄꯨꯝꯅꯃꯛ ꯃꯤꯄꯥꯏꯔꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ꯫
ꯃꯈꯣꯏꯒꯤ ꯃꯆꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯤꯡꯈꯤꯡ ꯂꯥꯎꯕꯅꯤ꯫ ꯍꯟꯗꯛꯁꯤꯗ ꯄꯪꯄꯠꯇ ꯄꯠꯊꯈꯤꯕꯁꯤꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯁꯣꯝꯗꯅ ꯃꯍꯤꯔꯦꯜꯗꯣ ꯗꯣꯛꯇꯔ ꯑꯗꯨꯅ ꯀꯧꯔꯛꯂꯦ꯫ ꯃꯍꯤꯔꯦꯜꯁꯨ ꯊꯕꯛ ꯄꯨꯝꯕ ꯍꯨꯟꯗꯣꯛꯂꯝꯂꯒ ꯍꯦꯛꯇ ꯆꯦꯜꯂꯕꯅꯤ꯫ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯅꯤꯡꯊꯤꯅ ꯐꯝꯊꯔ ꯃꯇꯨꯡ ꯗꯣꯛꯇꯔꯅ ꯍꯥꯏꯔꯤ, ꯃꯍꯤꯔꯦꯜ, ꯅꯪꯅ ꯈꯜꯂꯝꯕꯗꯣ ꯆꯨꯝꯗꯣꯏꯅꯤ꯫ ꯍꯤꯌꯥꯏꯅꯨꯁꯤ ꯇ꯭ꯔꯤꯠꯃꯦꯟꯒꯤ ꯗꯔꯀꯥꯔ ꯂꯩꯔꯤ꯫ ꯃꯍꯤꯔꯦꯜꯒꯤ ꯊꯃꯣꯏꯗꯣ ꯅꯤꯛꯈ꯭ꯔꯦ꯫ ꯃꯈꯨꯠ ꯌꯦꯠꯇꯣ ꯇꯦꯕꯜꯗ ꯊꯝꯕꯅꯤ꯫ ꯃꯈꯨꯠꯇꯣ ꯃꯊꯟꯇ ꯈꯪꯍꯧꯗꯅ ꯅꯤꯛꯂꯛꯏ꯫ ꯃꯍꯤꯔꯦꯜꯒꯤ ꯃꯈꯨꯠ ꯅꯤꯛꯄꯗꯣ ꯗꯣꯛꯇꯔꯗꯨꯅ ꯎꯔꯦ꯫ ꯃꯍꯤꯔꯦꯜꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯃꯛꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯁꯨ ꯂꯣꯏꯅ ꯎꯏ꯫ ꯃꯍꯤꯔꯦꯜꯗꯣ ꯋꯥ ꯑꯃ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯌꯥ ꯀꯥꯊꯣꯛꯀꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯣꯜꯗꯣ ꯊꯣꯛꯂꯛꯇ꯭ꯔꯤ꯫ ꯃꯥꯒꯤ ꯇ꯭ꯋꯤꯟꯁ ꯂꯩꯕ꯭ꯔꯥ? ꯃꯍꯤꯔꯦꯜꯗꯣ ꯐꯨꯡꯒꯠꯂꯨꯕꯒꯤ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯆꯤꯡꯊꯔꯒ ꯈꯨꯝꯅꯩ꯫ ꯈꯪꯗꯦ ꯗꯣꯛꯇꯔ, ꯁꯤꯌꯣꯔ ꯑꯣꯏꯗꯦ꯫ ꯋꯥꯔꯤꯁꯤ ꯌꯥꯝ ꯁꯥꯡꯈ꯭ꯔꯦ꯫ ꯑꯩ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ꯫ ꯑꯣꯀꯦ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯅꯍꯥꯟ ꯅꯣꯡꯃ ꯍꯧꯗꯣꯛꯂꯝꯕꯗꯨꯗ ꯁꯨꯝ ꯍꯪꯂꯛꯄꯅꯤ꯫ ꯇ꯭ꯋꯤꯟꯁ ꯂꯩꯔꯒꯗꯤ ꯑꯇꯣꯞꯄ ꯑꯃꯗꯨꯁꯨ ꯆꯦꯛ ꯇꯧꯊꯣꯛꯄ ꯑꯃꯗꯤ ꯆꯪꯏ꯫ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ, ꯑꯥꯏꯗꯦꯟꯇꯤꯀꯦꯜ ꯑꯣꯏꯔꯒꯗꯤ ꯑꯃ ꯅꯥꯔꯕꯗꯤ ꯑꯃꯗꯨꯁꯨ ꯔꯤꯛꯁ ꯁꯥꯊꯤꯅ ꯋꯥꯡꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯃꯗꯤ ꯃꯥꯒꯤ ꯇꯦꯁꯁꯤ ꯌꯥꯝ ꯉꯟꯅ ꯇꯧꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁꯤ ꯏꯁ ꯏꯟ ꯁ꯭ꯇꯦꯖ 2꯫ ꯑꯗꯨꯕꯨ ꯌꯥꯝ ꯊꯤꯅ ꯆꯦꯛꯁꯤꯟꯕ ꯑꯃꯗꯤ ꯆꯪꯏꯀꯣ꯫ ꯂꯥꯏꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯇ꯭ꯔꯤꯠꯃꯦꯟ ꯍꯧꯅꯕ ꯇꯧꯁꯤ꯫ ꯃꯥꯒꯤ ꯋꯥꯈꯜ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯍꯟꯕ ꯑꯃꯁꯨ ꯆꯪꯏ꯫ ꯍꯣꯏ ꯗꯣꯛꯇꯔ꯫ ꯃꯍꯤꯔꯦꯜ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ꯫ ꯑꯗꯨ ꯈꯛꯇꯅꯤ ꯈꯨꯝꯂꯛꯄ꯫ ꯃꯥ ꯍꯧꯖꯤꯛ ꯋꯥꯈꯜꯅ ꯐꯨꯡꯕꯪꯅꯔꯕꯅꯤ꯫ ꯗꯣꯛꯇꯔꯅ ꯀꯔꯤ ꯀꯔꯤꯅꯣ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯔꯤ꯫ ꯃꯍꯥꯛ ꯇꯥꯕ ꯌꯥꯕꯗꯨ ꯇꯥꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯇꯔꯪ ꯆꯠꯂꯤ꯫ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯕꯗ ꯃꯍꯤꯔꯦꯜꯗꯣ ꯆꯠꯅꯕ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯍꯤꯔꯦꯜꯒꯤ ꯃꯃꯥꯏꯗꯨ ꯎꯕꯗ ꯌꯥꯗ꯭ꯔꯕꯅꯤ꯫ ꯃꯗꯨ ꯗꯣꯛꯇꯔꯗꯨꯅꯁꯨ ꯈꯪꯂꯤ꯫ ꯊꯣꯛꯂꯝꯗꯥꯏꯗꯨꯗ ꯗꯣꯛꯇꯔꯗꯨꯅ ꯍꯥꯏꯔꯤ, ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯅꯨꯗ, ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯁ꯭ꯇꯦꯖ 2 ꯍꯥꯏꯁꯤꯗꯤ ꯀ꯭ꯌꯨꯔꯦꯕꯜ ꯑꯣꯏꯕ ꯁ꯭ꯇꯦꯖꯅꯤ꯫ ꯑꯩꯈꯣꯏ ꯇ꯭ꯔꯤꯠꯃꯦꯟ ꯍꯦꯛꯇ ꯍꯧꯁꯤ꯫ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯗꯣ ꯀꯔꯝꯅ ꯊꯝꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯂꯣꯏꯅꯃꯛ ꯇꯥꯟꯅꯔꯁꯤ꯫ ꯍꯣꯏ ꯗꯣꯛꯇꯔ꯫ ꯍꯟꯗꯛꯁꯨ ꯃꯍꯥꯛ ꯃꯗꯨ ꯈꯛꯇꯪ ꯈꯨꯝꯂꯒ ꯊꯣꯛꯂꯛꯂꯦ꯫ ꯀ꯭ꯂꯤꯅꯤꯛ ꯃꯅꯨꯡꯗꯒꯤ ꯃꯥꯒꯤ ꯒꯥꯔꯤ ꯐꯥꯎꯕ ꯂꯥꯛꯄꯗꯣ ꯀꯔꯝ ꯀꯥꯟꯗ ꯃꯍꯥꯛ ꯌꯧꯈꯤꯕꯅꯣ ꯍꯥꯏꯕꯒ ꯑꯃꯠꯇ ꯈꯪꯍꯧꯗꯦ꯫ ꯀꯣꯛꯇ ꯃꯩꯕꯨꯜ ꯑꯃ ꯆꯨꯕꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛ ꯊꯣꯔꯛꯂꯕꯅꯤ꯫ ꯒꯥꯔꯤꯗꯨ ꯀꯥꯔꯒ ꯃꯍꯥꯛ ꯊꯧꯗꯨꯅ ꯍꯤꯌꯥꯏꯅꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ꯫ ꯍꯤꯌꯥꯏꯅꯨꯗꯨ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯂꯝꯗ꯭ꯔꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯅ ꯇꯣꯛꯂꯁꯨ ꯇꯣꯛꯑꯣ, ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯗꯨꯅ ꯊꯅꯝꯂꯦ꯫ ꯑꯍꯨꯝꯃꯛꯇꯣ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯂꯣꯟꯅꯕ ꯄꯨꯡ 3ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯃꯥꯡꯒꯣꯜꯗꯥꯔꯤꯗꯨꯗ ꯄꯨꯟꯅ ꯐꯝꯗꯨꯅ ꯍꯤꯌꯥꯏꯅꯨꯅ ꯀꯔꯤꯅꯣ ꯊꯝꯆꯦꯜ ꯑꯃ ꯆꯥꯔꯒ ꯃꯃꯥꯒ ꯃꯄꯥꯒꯅ ꯀꯔꯤꯅꯣꯃꯁꯨ ꯁꯦꯝꯗꯨꯅ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯝꯕꯅꯤ꯫ ꯃꯍꯤꯔꯦꯜ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯑꯍꯜ ꯑꯅꯤꯗꯨꯅ ꯍꯔꯥꯎꯔꯗꯨꯅ ꯅꯨꯡꯁꯤꯅ ꯀꯧꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯃꯍꯤꯔꯦꯜꯒꯤ ꯃꯁꯛꯇꯣ ꯍꯧꯖꯤꯛꯁꯨ ꯃꯑꯣꯡ ꯑꯃ ꯇꯧꯔꯤ꯫ ꯃꯥ ꯍꯤꯌꯥꯏꯅꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯍꯥꯛ ꯍꯤꯌꯥꯏꯅꯨꯗ ꯗꯥꯏꯔꯦꯛ ꯍꯥꯏꯔꯤ, ꯅꯪ ꯋꯥꯗꯤ ꯋꯥꯔꯝꯂꯅꯤ꯫ ꯑꯗꯣ ꯆꯥ ꯈꯤꯇꯪ ꯂꯣꯜꯂꯨꯒꯦꯔꯣ? ꯆꯉꯥꯡꯗꯣ ꯊꯛꯁꯤ꯫ ꯃꯃꯥꯅ ꯃꯥ ꯂꯣꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯀꯦ ꯇꯧꯕꯗ ꯃꯍꯤꯔꯦꯜꯅ ꯊꯤꯡꯂꯛꯂꯤ꯫ ꯏꯃꯥ, ꯃꯥꯅ ꯂꯣꯟꯖꯔꯨꯔꯅꯤ꯫ ꯆꯠꯂꯣ, ꯂꯣꯜꯂꯣ꯫ ꯋꯥꯔꯁꯨ ꯋꯥꯅ ꯂꯣꯜꯂꯣ, ꯑꯗꯨꯒ ꯁꯤꯗ ꯄꯣꯊꯥꯅꯕ꯫ ꯍꯤꯌꯥꯏꯅꯨꯗꯨ ꯈꯨꯝꯂꯝꯂꯤ꯫ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯪꯗꯨꯅ ꯂꯣꯟꯕ ꯆꯪꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨ ꯆꯪꯈ꯭ꯔꯕꯗ ꯃꯄꯥꯏꯕꯨꯡꯉꯣ ꯆꯥꯎꯕꯅ ꯃꯍꯤꯔꯦꯜꯗ ꯌꯦꯡꯗꯨꯅ, ꯀꯩꯗꯧꯔꯦ ꯅꯨꯄꯥꯃꯆꯥ? ꯏꯆꯥꯒꯤ ꯃꯁꯛꯁꯤ ꯏꯄꯥ ꯆꯤꯡꯅꯔꯦ꯫ ꯃꯍꯤꯔꯦꯜꯗꯣ ꯐꯨꯡꯒꯠꯂꯕꯅꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯣꯔꯗꯣ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯗꯣꯛꯄꯅꯤ꯫ ꯍꯟꯗꯛꯁꯨ ꯍꯣꯟꯗꯣꯛꯂꯒ ꯑꯃꯨꯛꯇꯪ ꯈꯧꯗꯦꯝꯂꯒ ꯍꯥꯏꯔꯤ, ꯄꯥꯕꯨꯡ꯫ ꯍꯤꯌꯥꯏꯅꯨꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯂꯦ꯫ ꯃꯍꯤꯔꯦꯜꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯃꯤꯄꯥꯏꯕ ꯑꯃꯗꯤ ꯄꯣꯛꯂꯤ꯫ ꯃꯄꯥꯏꯕꯨꯡꯉꯣꯁꯨ ꯃꯈꯅꯥꯎꯗ ꯀꯔꯤꯅꯣꯃ ꯄꯟꯕꯒꯨꯝ ꯇꯧꯔꯛꯄꯗꯨ ꯑꯃꯨꯛꯇꯪ ꯈꯧꯗꯦꯝꯂꯒ ꯍꯪꯂꯛꯏ, ꯀꯔꯤ ꯍꯥꯏꯔꯤ ꯏꯕꯨꯡꯉꯣ? ꯄꯥꯕꯨꯡ, ꯍꯤꯌꯥꯏꯅꯨꯁꯤ ꯁ꯭ꯇꯦꯖ 2 ꯀꯦꯟꯁꯔꯅꯤ ꯍꯥꯏ꯫ ꯃꯍꯤꯔꯦꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯅꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯁꯥꯗꯨ ꯅꯤꯛꯂꯤ꯫ ꯃꯃꯥꯗꯣ ꯃꯄꯥꯗ ꯇꯥꯞ ꯄꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯨꯠꯇꯣ ꯀꯟꯅ ꯃꯄꯥꯗ ꯄꯥꯏꯔꯒ ꯇꯥꯁꯤꯜꯂꯛꯏ꯫ ꯃꯄꯥꯗꯨꯁꯨ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨꯗ ꯄꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ? ꯀꯃꯥꯏꯅ ꯇꯧꯕꯗꯨꯗꯤ? ꯏꯄꯥꯕꯨ? ꯃꯍꯤꯔꯦꯜꯅ ꯊꯦꯝꯖꯤꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯅ ꯍꯦꯟꯅ ꯁꯣꯟꯊꯈ꯭ꯔꯦ꯫ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯁꯣꯜꯂꯤ꯫ ꯑꯃ ꯃꯥꯡꯈꯤꯕ ꯐꯥꯎ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ꯫ ꯑꯃꯁꯤ ꯑꯃꯨꯛ ꯑꯁꯨꯃꯥꯏꯅ ꯇꯧꯁꯤꯜꯂꯛꯄꯁꯤꯗꯗꯤ ꯇꯁꯦꯡꯅ ꯁꯣꯟꯊꯈ꯭ꯔꯦ꯫
ꯐꯅ ꯀꯟꯅ ꯈꯪꯖꯤꯜꯂꯝꯕꯗꯣ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯀꯞꯂꯛꯂꯤ꯫ ꯃꯉꯛ ꯅꯣꯟꯊꯗꯨꯅ ꯀꯞꯈꯤꯕꯅꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯃꯆꯥꯒꯤ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎꯗ ꯇꯥꯕꯗ ꯃꯊꯃꯣꯏ ꯆꯦꯈꯥꯏꯗꯨꯅ ꯀꯞꯀꯦ ꯇꯧꯔꯝꯕꯗꯣ ꯃꯍꯤꯔꯦꯜꯒꯤ ꯃꯇꯧ ꯇꯨꯕꯗ ꯃꯈꯣꯏ ꯉꯛꯈ꯭ꯔꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯌꯦꯡꯅꯔꯛꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯃꯃꯥꯒ ꯃꯄꯥꯒꯁꯤ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯍꯤꯔꯦꯜꯒ ꯃꯆꯥꯅꯨꯄꯤꯒꯁꯤ ꯃꯔꯤ ꯑꯃ ꯏꯔꯩ ꯂꯩꯅꯕ ꯃꯥꯜꯂꯤ ꯍꯥꯏꯅꯕꯅꯤ꯫ ꯂꯩꯅꯗ꯭ꯔꯃꯛꯁꯨ ꯃꯍꯤꯔꯦꯜꯁꯤ ꯃꯌꯥ ꯑꯣꯏꯅꯤꯡꯉꯤ ꯀꯥꯏꯅ ꯐꯥꯒꯤꯗꯣ ꯁꯨꯝ ꯇꯧꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯤꯔꯦꯜꯒꯤ ꯃꯇꯧꯁꯤ ꯎꯈꯤꯕꯗꯒꯤ ꯃꯆꯥꯒꯤ ꯇꯣꯛꯈ꯭ꯔꯒ ꯃꯍꯤꯔꯦꯜꯕꯨ ꯑꯣꯏꯅ ꯊꯤꯝꯖꯤꯟꯗꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯕꯅ ꯃꯍꯤꯔꯦꯜꯕꯨ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯃꯍꯤꯔꯦꯜꯁꯨ ꯃꯄꯥꯒꯤ ꯃꯊꯥꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯆꯪꯈ꯭ꯔꯦ꯫ ꯍꯤꯒꯤꯛ ꯂꯥꯎꯅ ꯀꯞꯈ꯭ꯔꯦ꯫ ꯃꯄꯥꯅ ꯁ꯭ꯇꯦꯖ 2ꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯏꯆꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯏꯕꯨꯡꯉꯣ, ꯍꯤꯌꯥꯏꯅꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯉꯁꯤꯃꯛꯁꯤꯗꯒꯤ ꯏꯆꯥꯒꯤ ꯂꯥꯌꯦꯡꯕ ꯍꯧꯒꯗꯕꯅꯤ꯫ ꯏꯄꯥꯂꯩ ꯀꯞꯀꯅꯨ꯫ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯦ꯫ ꯃꯆꯥꯅꯨꯄꯤꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯑꯗꯨꯒ ꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯒꯕꯨ ꯈꯟꯒꯗ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯌꯥꯏꯅꯨꯗꯣ ꯆꯥ ꯄꯨꯔꯒ ꯊꯣꯛꯂꯛꯂꯦ꯫ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯀꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯍꯪꯉꯤ, ꯀꯩꯅꯣ ꯀꯩꯗꯧꯅꯔꯒꯦ? ꯃꯄꯥꯒꯤ ꯃꯊꯥꯗ ꯂꯩꯔꯝꯕ ꯃꯍꯤꯔꯦꯜꯗꯣ ꯐꯠꯊꯣꯛꯑꯒ ꯁꯨꯃꯥꯡꯂꯣꯝꯗ ꯃꯃꯥꯏ ꯑꯣꯟꯊꯣꯛꯈ꯭ꯔꯒ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯅꯥꯟꯊꯣꯔꯛꯂꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯃꯃꯥꯏ ꯃꯃꯤꯠꯁꯤꯡꯗꯣ ꯅꯥꯟꯊꯣꯔꯛꯏ꯫ ꯌꯥꯏꯅꯨꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ, ꯀꯩꯅꯣ ꯀꯩꯗꯧꯅꯔꯒꯦ ꯍꯥꯏꯔꯒ ꯃꯃꯥ ꯏꯕꯦꯝꯃꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯈꯨꯝꯂꯤ, ꯀꯩꯁꯨ ꯇꯧꯗꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯗꯣ ꯊꯝꯂꯨꯁꯦ, ꯏꯆꯥꯁꯨ ꯐꯝꯂꯨ, ꯅꯪꯕꯨ ꯋꯥꯕ꯭ꯔꯣ ꯃꯅꯨꯡꯗ ꯄꯣꯊꯥꯔꯨꯒꯦ ꯍꯥꯏꯕ꯭ꯔꯣ? ꯋꯥꯗꯤꯌꯦ ꯀꯩꯅꯣ ꯏꯃꯥ, ꯑꯩꯁꯨ ꯅꯣꯏꯒ ꯄꯨꯟꯅ ꯆꯥ ꯊꯛꯇꯣꯏꯅꯤ ꯀꯩꯅꯣ, ꯅꯠꯇꯦ ꯅꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯁꯤꯗ ꯇꯧꯔꯝꯂꯤꯁꯤꯕꯨ? ꯍꯦꯔꯥ ꯀꯩꯁꯨ ꯅꯠꯇꯦꯗ, ꯅꯃꯥꯁꯤꯅ ꯀꯗꯥꯏꯗꯒꯤꯅꯣ ꯋꯥꯔꯤ ꯑꯃ ꯍꯦꯛ ꯂꯤꯁꯤꯜꯂꯛꯇꯅ ꯃꯌꯥꯝꯁꯦ ꯄꯨꯛꯅꯤꯡ ꯂꯣꯏꯅ ꯅꯨꯡꯁꯤꯅꯔꯤꯕꯅꯤ ꯑꯗꯨꯅꯅꯤ꯫ ꯃꯃꯥ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯇꯟꯖꯥ ꯃꯦꯟꯖꯥ ꯏꯆꯥ ꯆꯥꯗꯗꯅ꯫ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯃꯄꯥꯅ ꯇꯥꯏꯁꯤꯜꯂꯛꯄꯁꯤꯗꯗꯤ ꯃꯥꯁꯨ ꯈꯨꯝꯂꯛꯏ, ꯍꯣ ꯐꯔꯦ ꯀꯩꯗꯧꯔꯒꯦ ꯃꯄꯥ, ꯑꯩꯅ ꯂꯤꯕꯅ ꯈꯖꯤꯛꯇ ꯅꯣꯏꯅ ꯀꯞꯅꯤꯡꯕꯅ ꯍꯦꯜꯂꯤ꯫ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥ, ꯑꯩꯁꯨ ꯇꯥꯒꯦꯗꯅ, ꯑꯗꯨꯛ ꯊꯤꯅ ꯀꯞꯂꯤꯗꯨꯕꯣ? ꯍꯤꯌꯥꯏꯅꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯋꯥꯗꯨ ꯁꯨꯝ ꯁꯥꯡꯊꯔꯛꯀꯗꯧꯔꯦ ꯈꯟꯗꯨꯅ ꯃꯍꯤꯔꯦꯜꯅ ꯆꯥꯗꯣ ꯄꯤꯔꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯃꯍꯤꯔꯦꯜꯅ ꯍꯥꯏꯔꯛꯂꯕꯗꯨꯗꯗꯤ ꯍꯤꯌꯥꯏꯅꯨꯗꯣ ꯑꯅꯝ ꯑꯍꯥ ꯆꯨꯔꯗꯨꯅ ꯋꯥꯔꯤꯗꯣ ꯇꯣꯛꯂꯒ ꯆꯥꯗꯣ ꯑꯣꯏꯅ ꯄꯤꯔꯛꯂꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯣ ꯄꯨꯟꯅ ꯆꯥ ꯊꯛꯃꯤꯟꯅꯔꯛꯏ꯫ ꯆꯥ ꯅꯨꯡꯗꯨ ꯊꯛꯄ ꯂꯣꯏꯔ ꯃꯇꯨꯡꯗ ꯍꯤꯌꯥꯏꯅꯨꯗꯣ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯉꯥꯛꯇ ꯍꯤꯞꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥ ꯏꯕꯦꯝꯃꯒ ꯃꯄꯥ ꯏꯕꯨꯡꯉꯣꯒ ꯃꯍꯤꯔꯦꯜꯒ ꯈꯛꯇ ꯉꯥꯏꯍꯧꯔꯤ꯫ ꯕꯥꯕꯥ, ꯏꯃꯥ, ꯅꯆꯥ ꯀꯔꯤꯅꯣꯃꯇꯪ ꯍꯪꯖꯩ, ꯑꯆꯨꯝꯕꯗꯣ ꯍꯥꯏꯕꯤꯔꯛꯎ, ꯃꯔꯝ ꯌꯥꯝ ꯆꯥꯎꯕ ꯑꯃ ꯂꯩꯕꯒꯤꯅꯤ ꯅꯆꯥꯅ ꯍꯪꯖꯒꯗꯧꯔꯤꯕꯁꯤ꯫ ꯑꯍꯜ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯨꯔꯒ ꯍꯥꯏꯔꯤ, ꯍꯥꯏꯌꯨ ꯏꯕꯨꯡ, ꯀꯔꯤ ꯋꯥꯐꯝꯅꯣ? ꯇꯁꯦꯡꯅꯃꯛ ꯍꯤꯌꯥꯏꯅꯨꯒꯤ ꯐꯥꯏꯕꯣꯛ ꯂꯩꯇꯕ꯭ꯔꯣ ꯕꯥꯃꯣ? ꯉꯁꯤꯗꯤ ꯑꯍꯜ ꯑꯅꯤꯗꯣ ꯍꯥꯟꯅꯒ ꯃꯥꯟꯅꯅ ꯁꯠ ꯍꯦꯛꯇ ꯈꯨꯝꯂꯛꯄꯗꯨ ꯇꯧꯗ꯭ꯔꯤ꯫ ꯑꯍꯜ ꯑꯅꯤꯗꯣ ꯃꯨꯟꯅ ꯌꯦꯡꯅꯔꯛꯏ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯕꯅ ꯍꯪꯂꯛꯏ, ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯏꯕꯦꯝꯃꯒꯤ ꯑꯅꯥꯕꯁꯤꯒ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ? ꯂꯩꯅꯩ ꯕꯥꯃꯣ, ꯑꯗꯨꯅꯅꯤ ꯅꯆꯥꯅ ꯍꯪꯖꯔꯤꯕꯁꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯗꯣ ꯃꯆꯤꯟꯕꯥꯗꯣ ꯐꯤꯅ ꯃꯦꯟꯁꯤꯟꯈꯤꯗꯨꯅ ꯀꯞꯅꯤꯡꯕ ꯈꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯕꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯈꯨꯝꯂꯛꯏ, ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯃꯗꯨꯒꯤ ꯋꯥꯍꯪꯗꯣ ꯇꯠꯇꯅ ꯍꯪꯂꯤꯕꯁꯤꯕꯣ? ꯃꯍꯤꯔꯦꯜꯅ ꯂꯤꯛꯂꯥꯏꯒꯤ ꯐꯣꯇꯣꯗꯣ ꯄꯨꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯁꯤ ꯍꯤꯌꯥꯏꯅꯨꯔꯥ? ꯁꯛꯇꯣ ꯁꯥꯊꯤꯅ ꯍꯦꯛꯇ ꯃꯥꯟꯅꯔꯦ, ꯇꯧꯕꯇꯕꯨ ꯐꯤꯖꯦꯠ ꯆꯥꯛꯆꯥꯗꯨꯃꯗꯤ ꯈꯦꯠꯅꯔꯦ, ꯑꯗꯨꯒ ꯁꯝ ꯃꯆꯨ ꯁꯪꯂꯤꯕꯗꯨꯒ ꯈꯦꯠꯅꯩ꯫ ꯑꯍꯜ ꯑꯅꯤꯗꯣ ꯑꯃꯨꯛꯀ ꯍꯟꯅ ꯌꯦꯡꯅꯔꯛꯏ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯃꯃꯥ ꯏꯕꯦꯝꯃꯅ ꯍꯥꯟꯅ ꯈꯨꯝꯂꯛꯏ, ꯏꯕꯦꯝꯃ ꯃꯊꯟꯇ ꯄꯣꯛꯇꯦ, ꯃꯈꯣꯏꯅꯤ ꯄꯣꯛꯄꯅꯤ, ꯑꯃꯗꯣ ꯃꯤꯅ ꯂꯧꯈꯤꯕꯅꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯆꯥꯎꯕꯗꯣ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯐꯠ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯍꯤꯔꯦꯜꯁꯨ ꯃꯗꯨ ꯇꯥꯕꯗ ꯃꯥꯅ ꯆꯤꯡꯅꯔꯨꯕꯗꯣ ꯆꯨꯝꯂꯝꯕꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯉꯥꯡ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯂꯩꯕ ꯏꯃꯨꯡ ꯑꯃꯅ ꯂꯧꯈꯤꯕꯅꯤ, ꯗꯣꯛꯇꯔꯁꯤꯡꯒ ꯃꯇꯝ ꯑꯗꯨꯗ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯂꯧꯅꯈꯤꯕꯅꯤ꯫ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯊꯣꯏꯅ ꯈꯪꯍꯧꯗ꯭ꯔꯤ꯫ ꯆꯥꯎꯕꯗ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯌꯦꯡꯂꯤ꯫ ꯃꯍꯤꯔꯦꯜꯅ ꯍꯪꯂꯛꯏ, ꯃꯇꯝꯗꯨꯒꯤ ꯗꯣꯛꯇꯔꯗꯤ ꯀꯅꯥꯅꯣ ꯏꯃꯥ? ꯗꯣꯛꯇꯔ ꯄ꯭ꯔꯚꯥ ꯍꯥꯏꯗꯅ ꯑꯃꯅ ꯇꯧꯕꯅꯤ, ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ, ꯆꯍꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫
ꯃꯍꯤꯔꯦꯜꯗꯣ ꯈꯨꯝꯐꯝꯁꯨ ꯈꯪꯗ꯭ꯔꯤ ꯍꯪꯐꯝꯁꯨ ꯈꯪꯗ꯭ꯔꯤ ꯃꯃꯥꯏꯕꯦꯝꯃꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯏꯃꯥꯅ ꯍꯥꯏꯁꯨ ꯍꯥꯏꯅꯤꯡꯗ꯭ꯔꯤ ꯑꯗꯨꯒ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇ꯭ꯔꯤ ꯏꯆꯥꯅꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯪꯂꯛꯑꯅꯨ ꯍꯤꯌꯥꯏꯅꯨꯒꯤ ꯐꯥꯏꯕꯣꯛ ꯑꯃ ꯂꯩꯈꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯂꯨ ꯌꯥꯔꯦ ꯃꯈꯥꯗꯤ ꯏꯃꯥ ꯃꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗ꯭ꯔꯤ ꯃꯃꯥꯏꯕꯦꯝꯃꯗꯣ ꯀꯞꯅ ꯀꯞꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯄꯥꯏꯕꯨꯡꯉꯣ ꯆꯥꯎꯕꯗꯤ ꯍꯧꯖꯤꯛꯁꯨ ꯎꯪꯂꯤ ꯃꯍꯤꯔꯦꯜꯅ ꯃꯄꯥꯏꯕꯨꯡꯉꯣꯗ ꯍꯥꯏꯔꯤ ꯄꯥꯕꯨꯡꯁꯨ ꯃꯥꯒꯤ ꯃꯔꯤ ꯃꯈꯣꯡꯁꯤꯡꯁꯦ ꯁꯦꯡꯅ ꯈꯪꯕꯤꯗ꯭ꯔꯕ ꯄꯥꯕꯨꯡ ꯈꯪꯗ꯭ꯔꯤ ꯏꯕꯨꯡꯉꯣ ꯏꯄꯥꯗꯤ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯤ ꯏꯄꯥꯅ ꯍꯥꯏꯔꯤꯁꯦ ꯅꯍꯥꯛ ꯊꯥꯖꯔꯝꯃꯤ ꯑꯗꯨꯕꯨ ꯏꯄꯥ ꯁꯦꯡꯅ ꯈꯪꯗꯦ ꯑꯃꯝ ꯑꯉꯥꯟꯁꯤꯅ ꯁꯛꯈꯤ ꯍꯤꯌꯥꯏꯅꯨꯒꯤ ꯐꯥꯏꯕꯣꯛꯁꯤ ꯀꯗꯥꯏꯗ ꯂꯩꯕꯤꯒꯦ ꯍꯥꯏꯕꯗꯤ ꯏꯄꯥ ꯈꯪꯗꯦ ꯃꯍꯤꯔꯦꯜꯗꯣ ꯍꯧꯒꯠꯂꯛꯂꯦ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯅꯆꯥꯃꯨꯛ ꯂꯥꯛꯆꯩ ꯉꯁꯤꯒꯤꯗꯤ ꯊꯣꯛꯆꯈ꯭ꯔꯒꯦ ꯍꯌꯦꯡꯗꯒꯤꯗꯤ ꯍꯤꯌꯥꯏꯅꯨꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯁꯤ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯃꯄꯥꯏꯕꯨꯡꯉꯣ ꯆꯥꯎꯕꯁꯨ ꯉꯁꯤꯗꯤ ꯎꯡꯈ꯭ꯔꯦ ꯃꯍꯤꯔꯦꯜꯁꯨ ꯊꯣꯛꯂꯛꯇꯨꯅ ꯒꯥꯔꯤꯗ ꯇꯣꯡꯂꯤ ꯑꯗꯨꯕꯨ ꯃꯍꯤꯔꯦꯜ ꯄꯨꯂꯤꯁꯅꯤ ꯁꯥꯊꯤꯈ꯭ꯔꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯐꯥꯎꯕ ꯃꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯕ ꯉꯝꯕ ꯅꯠꯇꯦ ꯃꯥꯅ ꯁꯥꯊꯤꯅ ꯈꯪꯕ ꯍꯦꯟꯕꯅꯤ ꯉꯁꯤ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯋꯥꯔꯤꯁꯤꯗ ꯀꯗꯥꯏꯗꯅꯣꯃ ꯑꯣꯏꯗꯕ ꯑꯃꯗꯤ ꯌꯥꯎꯔꯤ ꯍꯥꯏꯕꯁꯤ ꯃꯍꯤꯔꯦꯜꯅ ꯈꯪꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯑꯣꯏꯗꯕꯒꯤ ꯃꯃꯤꯁꯤ ꯃꯃꯥꯏꯕꯦꯝꯃꯒꯤ ꯃꯃꯥꯏꯗꯁꯨ ꯇꯥꯏ ꯑꯗꯨꯒ ꯃꯄꯥꯏꯕꯨꯡꯉꯣꯒꯤ ꯃꯃꯥꯏꯗꯁꯨ ꯇꯥꯏ ꯃꯍꯤꯔꯦꯜ ꯒꯥꯔꯤꯗ ꯊꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯍꯜ ꯑꯅꯤꯗꯣ ꯏꯃꯨꯡꯗ ꯆꯪꯂꯒ ꯌꯦꯡꯅꯔꯤ ꯃꯄꯥꯏꯕꯨꯡꯉꯣ ꯆꯥꯎꯕꯅ ꯍꯥꯏꯔꯛꯄꯅꯤ ꯀꯔꯤꯅꯣ ꯃꯃꯥ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯃꯄꯥ ꯑꯩꯅ ꯇꯧꯔꯤꯕꯗꯣ ꯃꯔꯨ ꯑꯣꯏꯕꯅꯤ ꯍꯥꯏꯗꯕ ꯌꯥꯔꯣꯏꯗꯕꯗꯨꯗꯤ ꯍꯥꯏꯒꯗꯕꯗꯣ ꯈꯔ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯏꯆꯥꯒꯤ ꯑꯅꯥꯕꯁꯤꯅꯕꯨ ꯐꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯏꯆꯥꯒꯤ ꯑꯅꯥꯕ ꯌꯦꯡꯗꯕ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯍꯥꯛꯅ ꯊꯋꯥꯏꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯗꯤ ꯌꯥꯔꯦ ꯃꯄꯥ ꯍꯥꯏꯕꯣꯛ ꯂꯩ ꯍꯥꯏꯕꯕꯨ ꯈꯪꯂꯒ ꯂꯣꯏꯔꯦ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯅ ꯗꯔꯀꯥꯔ ꯂꯩꯇꯦ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯍꯥꯏꯔꯕꯅꯤꯅ ꯃꯄꯨꯔꯣꯏꯕꯗꯨꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ ꯇꯨꯃꯤꯟꯅ ꯐꯝꯊꯗꯨꯅ ꯎꯪꯂꯒ ꯂꯩꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕꯅ ꯎꯪꯂꯒ ꯂꯩꯕꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯂꯤꯡꯖꯨꯝ ꯑꯗꯨꯗ ꯃꯈꯨꯠꯅ ꯇꯞꯅ ꯊꯝꯂꯛꯏ